Khong Tekpna Himalaya Singdon Kaba Real Story si Taminarasi May 21, 2013 da Himalaya gi Singdon Mount Everest Makhong Tekpanupi Amanakaba gi record Uttar Pradesh ki Arunima Sinhana Thambangam ki April 11, 2011 da National level volleyball player ama oiriba Arunima Lakhanau-dagi Delhi fauba train tongduna chalami sahi kulhumdoi khakta ngairiba nupi masa asida seliba train manungda gunda kharana ijat manghananabu honarami mahakna kanna muknaraba matungda mahakpu achianba train adudagi langthoklaklami thaudok asida mahakki makhong ado chensilakpa train amana amuk taktuna pumtek tekhi doctor singna matam sangna layenglaba matungda mahakki khusemgi khongga loinana hingba takhi masiga loinana mahakki volleyball player ama oibagi mangado punsigi oina mangki Uttar Pradesh ki Nagpur gi lairabi imung amata pokhiba sociology da postgraduate ni Arunima mangna sahi nipal sudringai da mapa laikhide adubu mahakki angang oiringai dagi pamjarakpa volleyball player oiba adudi mahakki anam kanba amadi hongba naidaba pandamna maram oiraga fangki adubu makhong mangkhraba matungda mahakki pamjaba adudi kaikhre masinasu mahakpu maithiba piba ngamkhide hena sauba pandam ama oina mountaineering da mai onsilakhi mahakki pandam nakhai sengna thamlaba matungda Arunima na Jamshedpur amadi Uttarkashi da akanba training chathakhi Everest joy taunaba honadringai da 2012 da Ladakh da leiba Lungser Kangir amadi Chamcher Singdon kakhi tungda Tata Group ki Eco Everest expedition da suyauduna mahakki Everest Singdon joy taubagi mangado mangphaunakhi asumna United Kingdom gi Khongtekpa Tom Wiskerna Mount Everest kakhraba matung sahi 15 gi matungda mahakna ani suba oina khusemgi khonggi matengga loinana Himalaya Singdon se joy taukhibani Arunima gi wari asina ikhoida khangalibadi anam kallaba khongdaba aningba pandam leirabadi mimanadabagi asonbado namhattuna phangingliba pandam mado soidana phangba ngami haibasini